Pakistan Imphal Wahengbam Washington na pau pajari Laibak sin betungbada August 8 pau bajathagadaba har ghar tiranga campaign ngasidagi haure Miam bu yumthom khudingda jati gi machu hong gi phiral pai handuna maraibak ningba jati gi amatoi ba saktam amadi sangskriti gi heritage ngak na bagi kongjangda saruk yahanna bagi pandam da campaign na se hodok pani Azadi ka Amrit Mahotsav palan gi saruk ama oina lisingani kuni thoida hodokki ba campaign na sina laibak asigi khwaidagi mising yam laba miyamna saruk yaba iho am oili Manipur da sungasi har ghar tiranga campaign Mukhyamantri Imram Khemchan singna hodokre Thoram da wangang bada Shri Khemchan hai Biksit Bharat ki kongjangda raija chichu Biksit Manipur oyhauna bai koina lambi yat ka dabani mahang na hai har ghar tiranga gi thoram asina Aikhoi Punamakna Ima Leibak Nuksigada Hai Bawakhalon Adu Piri. Raija Sida Kundari Bakanglup Singna Masa Masagi da Kanarabadi Lamdam Machi Chakot Pangamloi Hainasu Magna Makataki. Thoram to the Raija Sabaki MP Adikari Mayum Sarda Debi Manipur Ki Thabak Thoram Puriba Dr. Ajit Gopachare MLA Singh Kumukcham Joy Kishan Amashung TH Radeshyam Amadi Dol Ki Karyakarta Singh Saruk Yaki. Imphal East Diliwam Surchanpur Jila Nasing Bajashu Jila Singadugi Deputy Commissioner Singna Thoramashe Hodok Naki Ngasi Malim gi Yellow Miss Singi Numitni Numitashiki Palan Thoram Raija Sigi Mapam Kayada Tongan Balup Singna Sinduna Pangtok Nari People's Action for National Democratic Movement Pandam Scheduled Tribe Demand Committee of Manipur League of Indigenous Peoples Upliftment Lipun Nasing Balup Singna Sinduna Numit Asigi Palan Thoram Pangtok Nari Malim gi Yellow Miss Singi Numit Palan Thoranga Mari Lainana, Nagaland ki Mukhyamantri Nephew Riona, Mausha de Gilerk Lavagyan Lok Sing Shatna Biamadi, Sanskriti ki Machak Sing Ngak Sanduna Thamna Hairi. Laibak Sin Betungna Nomaijing Kudingi Leptana Satariba, Sunday on Cycle, Ngashisu Imphal ki Kumalampak Talaiba, Shai, SDC na Sinduna Pangtokre, Nisa Sijin Adaba Laibak Ama Oyenba, Haiba Wakalonda, Sports Authority of Indiana, National Service Scheme NSS ka Kusamna Duna Chatariba campaign na sige, Ngashigi Cycle Rally Etuda, Sanaroi Yauna, Punamyoy Shamarom na Saruk Yaki. Thoram gi Saruk Ama Oina, Nasa Mukta Yu Report Biksit Bharat ki Makada, Signature Campaign Amachu Chataki. Imphal West Police Commando amasung kuntra humdoi shiwa Sam Rifles ti apunba kangbu wamana thi humbagi thabak chathabada khoirum sabal dagi nongmai yauna khuchu khulai ke amarum phagale Manipur Police ki pauna hai ngasi chathaki bati humbagi thabak aduda SBBL nongmai nipan 9mm pistol ama anti riot nongmai ama hand grenade mari amasung atai polam kaya phagat ki Manipur Police ki kangbu wamana ngasi Imphal East Jila gi Pot Sangbam Kunau Chingkong da Thi Humbagi Thabak Chathabada .32 gi pistol ama barrel gun ama amasung grenade kun phagat pangam ki India Med Department Imphal Center na hairi Raija sigi mapam ayambada lakliba numit nini asida khak arau yauna kan banong shuraba yai Perjol Chursanpur None Jiribam Senapati amasung Tamenglong na August 12 phawada akhak arau yauna nong shuraba yai hairi Kendra ki Griha Mantri Amit Shah na hairi Minai Nai Thangi Juk ki Ain Chimbu Semdok Mahut Sindok na ba Modi Sarkar na Hudok ki ba Nawa Criminal Law ahum adu Maruay ba wafam ahum Technology Timeline amasung Trust haiba sada yumpamoy do na putok pa ni Sri Shah na hai Ano ba Criminal Law singa sige pandam di He na pa ba Technology siya na ba Taurang ki makada akak na ba matam ki manungda Miyam buasum ba wayal Pangan na ba tawang siyamba ni Puducherry Police ta Rashtrapati ki Police Color Piwage Thoram da Saruk Yaraduna Sri Shahana Puducherry Police pu Thagat Pasuk Phongdokhi State Biodiversity Board Union Territory Biodiversity Council amasung National Institute singe Biodiversity Board kuntra humdoibu yang sinnabagi damak National Biodiversity Authority na lupa koti ahum hena kaithokre Environment Forest amasung Climate Change Mantraloy na hai National Biodiversity Authority na hujik phawbada punna thadaki basen pamasi lupa koti chama humputaruk hele
अमेरिका दे चथरिबा चाही कुनमंखागी वर्ल्ड एथलेटिक चैंपियनशिप ता भारतना मेडल अहुम फंगबा ngamkhre भारत की बसंत कुमार मेघवालना हाई जंपता लुपागी तकमान अदुगा शहनबाज खानना लॉन्ग जंपता छेंजेंगी तकमान फंखी पाउ लुजरे।